ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯟꯁꯣꯠꯄꯤ ꯃꯧ ꯅꯍꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯁꯤ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯂꯩꯇꯦꯅꯦ꯫ ꯃꯧꯅꯦꯅ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯥꯅ ꯈꯨꯜ ꯂꯩꯀꯥꯏ ꯊꯨꯡꯅ ꯃꯥꯅ ꯆꯠꯂꯤꯕ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯧ ꯅꯍꯥꯁꯤꯡꯁꯤ ꯐꯥꯔꯒ ꯁꯦꯜ ꯄꯨꯍꯜꯂꯅꯤ꯫ ꯑꯗꯨꯒ ꯁꯦꯟꯗꯣꯏꯁꯨ ꯁꯦꯂꯦꯞꯀ ꯆꯥꯟꯅꯗꯕ ꯃꯑꯣꯡꯗꯅꯤ ꯂꯧꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯇꯣꯝꯕꯤꯗꯨ ꯄꯣꯔꯣꯛ ꯁꯣꯟꯕꯅꯤ, ꯁꯨꯃꯥꯡ ꯋꯥꯏ ꯑꯗꯨ ꯁꯤꯠꯇꯨꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛꯁꯨ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗꯒꯤ ꯁꯈꯤꯇꯣꯝꯕꯤ ꯍꯦꯟꯅ ꯏꯁꯧ ꯂꯥꯡꯂꯛꯂꯕꯅꯤ꯫ ꯊꯥꯔꯤꯛ ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯃꯥ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ "ꯍꯥꯏ ꯃꯧ, ꯅꯪ ꯀꯥꯏ ꯆꯠꯂꯨꯏ ꯍꯥ?" ꯊꯥꯔꯤꯛꯅ "ꯀꯩꯅꯣ ꯏꯃꯥ, ꯑꯩꯁꯦ ꯑꯩꯈꯣꯏ ꯊꯣꯡꯕꯒꯤ ꯁꯦꯜ ꯄꯤꯌꯣꯅ ꯍꯥꯏꯕꯗꯨꯒꯤ ꯂꯩꯇꯕꯅꯤꯅ ꯊꯤꯕ ꯆꯠꯂꯨꯕꯅꯤ." ꯁꯈꯤꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ "ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯐꯔꯦ ꯆꯪꯉꯨ, ꯆꯥꯛꯇꯣ ꯏꯃꯥꯅ ꯊꯣꯡꯕꯁꯨ ꯊꯣꯡꯕꯤꯔꯒꯦ." ꯊꯥꯔꯤꯛꯅ ꯐꯔꯦ ꯈꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯃꯥꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯈꯟꯕꯗ ꯁꯦꯜ ꯁꯥꯟꯕ ꯃꯤꯗꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯗꯨꯅ ꯁꯦꯜ ꯄꯨꯁꯤꯟꯕꯅꯤ, ꯑꯃꯒꯤꯁꯨ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯆꯥꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯑꯋꯥꯕ ꯄꯣꯊꯥꯔꯤ꯫ ꯇꯣꯝꯆꯥꯅ "ꯍꯥꯏ ꯊꯥꯔꯤꯛ, ꯀꯩꯗꯧꯔꯦ? ꯌꯥꯆꯪꯉꯛꯄꯁꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯗꯤ?" "ꯏꯁꯥꯁꯦ ꯂꯣꯏꯅ ꯆꯣꯛꯊꯔꯦꯗ ꯉꯁꯥꯏꯗꯒꯤ ꯆꯠꯂꯨꯕꯒ꯫ ꯏꯃꯥꯗꯨꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ." "ꯆꯥꯛꯄꯨ ꯏꯃꯥꯅ ꯊꯣꯡꯉꯤꯔꯣ?" "ꯑꯩꯅ ꯋꯥꯅ ꯍꯜꯂꯛꯄ ꯑꯗꯨꯗꯅꯦ ꯊꯣꯡꯒꯦꯅ ꯊꯣꯡꯈꯤꯕꯅꯤ." "ꯑꯗꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯏꯅꯣ?" "ꯑꯩꯈꯣꯏ ꯊꯣꯡꯕꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯍꯪꯅꯕ ꯆꯠꯂꯨꯕꯅꯤ." "ꯌꯥꯔꯛꯑꯕꯣ? ꯀꯃꯥꯏ ꯇꯧꯔꯒꯦ?" "ꯌꯥꯔꯛꯑꯦ꯫ ꯁꯦꯟꯗꯣꯏꯗꯤ ꯌꯥꯝ ꯆꯥꯎꯏ, ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯣꯟ ꯃꯈꯥꯗꯒꯤ ꯁꯦꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯥꯗ ꯄꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯈꯤꯇꯣꯝꯕꯤꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯃꯧ ꯃꯆꯥꯁꯤꯡꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯊꯥꯔꯤꯛ, ꯆꯥꯛꯁꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ, ꯑꯗꯨꯒ ꯄꯣꯊꯥꯅꯕ." ꯏꯃꯥꯅ ꯀꯧꯔꯛꯑꯦ, "ꯆꯥꯛ ꯏꯁꯤꯡ ꯁꯦꯝ ꯁꯥꯕ ꯈꯔ ꯌꯥꯎꯔꯨꯔꯣ ꯆꯠꯂꯣ." "ꯏꯃꯥꯁꯨ ꯂꯩꯕꯒꯤꯅꯤ, ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯨꯔꯧ ꯄꯜꯂꯧꯗ꯭ꯔꯤꯕꯗꯣ." "ꯍꯣꯏ ꯃꯈꯣꯏ ꯇꯥꯆꯧ." ꯃꯌꯥꯝ ꯑꯗꯨ ꯀꯣꯔꯣꯛ-ꯀꯣꯏꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯊꯣꯝꯕꯅ "ꯏꯇꯩꯃ, ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯒꯦ?" ꯌꯥꯔꯕꯅꯤ." "ꯑꯗꯣ ꯊꯣꯝꯕ, ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯔꯥ?" "ꯑꯃꯨꯔꯛ ꯋꯥꯠꯂꯤ ꯏꯇꯩꯃ, ꯑꯗꯨꯒ ꯂꯣꯏꯔꯦ." "ꯍꯥꯏ, ꯅꯇꯩꯃꯅ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯁꯨ ꯈꯪꯅ ꯇꯧꯀꯣ." "ꯍꯣꯏꯗ ꯏꯃꯥ, ꯇꯧꯒꯦ, ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯣꯝꯕꯁꯨ ꯂꯪꯐꯩ ꯂꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯥꯗꯤ ꯅꯣꯡꯃꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛꯇ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯈꯤꯇꯣꯝꯕꯤ ꯃꯥꯅ ꯃꯃꯧꯕꯨ ꯏꯃꯨꯡ ꯀꯣꯏꯗꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯈꯠꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯏꯁꯤꯡ ಚಾಯ್ꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯥꯔꯤꯛꯁꯨ ꯃꯐꯤ ꯑꯗꯨ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯈꯤꯇꯣꯝꯕꯤꯅ "ꯍꯥꯏ, ꯀꯗꯥꯏꯗꯅꯣ ꯅꯣꯡꯉꯥꯟꯕꯒ? ꯏꯃꯨꯡꯁꯤꯒꯤ ꯄꯨꯁꯤꯜꯂꯨꯔꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯅꯅꯕ ꯁꯦꯜ ꯈꯤꯇ ꯊꯤꯔꯨꯈꯤꯒꯦ." "ꯑꯁ, ꯅꯣꯡꯐꯣꯡ ꯉꯥꯟꯕꯗꯒꯤ ꯑꯗꯨꯝ ꯆꯠꯂꯒ ꯀꯔꯤꯗ ꯅꯣꯃꯤ ꯀꯥꯟꯅꯔꯛꯇꯣꯏꯁꯤꯕꯨ ꯍꯥ? ꯉꯝꯗ꯭ꯔꯦ, ꯐꯤ ꯈꯔ ꯇꯦꯛ ꯁꯥꯗꯨꯅ ꯇꯧꯔꯝꯕꯗꯨꯁꯨ ꯃꯗꯨꯅ ꯑꯣꯏꯗ꯭ꯔꯦ꯫ ꯄꯨꯁꯤꯜꯂꯨꯔꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯗꯤ ꯑꯩꯅ ꯁꯅꯥ ꯁꯥꯗꯣꯛꯄꯒꯤ ꯏꯄꯥꯝꯗ ꯊꯩꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯏꯃꯨꯡꯁꯤꯒꯤ ꯍꯣꯠꯅꯕꯗ ꯇꯣꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ." "ꯍꯩ, ꯅꯊꯧ ꯂꯩꯇꯅ ꯅꯪꯅ ꯀꯣꯏꯄꯨ ꯄꯨꯕꯤꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯇꯣꯝꯆꯥꯅ ꯑꯗꯨꯝ ꯇꯧꯖꯒꯗꯕ ꯂꯩꯔꯦ." "ꯑꯣ, ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯕ ꯁꯦꯜ ꯈꯔ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅ ꯐꯪꯉꯛꯄꯗꯨꯔꯣ? ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯄꯨꯕ, ꯑꯩꯈꯣꯏ ꯊꯣꯡꯕꯒꯤꯁꯨ ꯃꯕꯨꯡ ꯃꯇꯩꯃꯅ ꯂꯣꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯊꯧꯗꯥꯡ ꯌꯥꯍꯟꯕ, ꯃꯗꯨꯗꯤꯅꯦ ꯀꯩꯝꯇ ꯈꯪꯗꯦ ꯏꯃꯥꯅ." ꯊꯥꯔꯤꯛ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯈꯤꯇꯣꯝꯕꯤꯁꯨ ꯁꯥꯎꯅ ꯂꯩꯍꯧꯔꯤ꯫ "ꯍꯥꯏ ꯂꯟꯁꯣꯠꯄꯤ ꯃꯧ ꯅꯍꯥꯗꯣ ꯅꯪ ꯑꯣꯏꯗꯣꯔꯕꯅꯤ." ꯊꯥꯔꯤꯛ ꯁꯥꯎꯅ ꯂꯥꯛꯄꯅ ꯃꯄꯥꯝ ꯌꯧꯕ ꯃꯍꯥꯛ ꯈꯪꯍꯧꯗꯦ꯫ ꯁꯥꯎꯅ ꯆꯪꯗꯨꯅ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯊꯩ꯫ ꯃꯃꯥ ꯊꯔꯣꯅ "ꯍꯥꯏ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯄꯥꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯛꯄꯗ ꯅꯣꯡꯃꯇꯁꯨ ꯍꯔꯥꯎ ꯂꯥꯛꯇꯦ, ꯁꯧ ꯂꯥꯎꯔꯒꯇ ꯂꯥꯛꯏ."
ꯁꯦꯜ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯍꯣꯠꯅꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯆꯥꯔꯤꯅꯦ ꯏꯃꯥ, ꯑꯗꯨꯒ ꯑꯩꯕꯨ ꯂꯟꯁꯣꯠꯄꯤꯅꯦꯌꯦ꯫ ꯅꯪꯁꯨꯅꯦ ꯏꯃꯥꯅ ꯇꯧꯔꯨꯔꯅꯨ ꯍꯥꯏꯔꯒ ꯑꯋꯣꯠ ꯑꯄꯥ ꯌꯥꯝ ꯁꯥꯏ꯫ ꯅꯪ ꯌꯥꯝ ꯇꯧꯔꯛꯈꯤꯅꯤ, ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤꯅꯤ ꯅꯪ꯫ ꯁꯤꯗ ꯈꯔ ꯋꯥꯈꯜꯁꯦ ꯏꯪꯒꯦꯅ ꯂꯥꯛꯄꯁꯦ ꯏꯪꯉꯣꯏꯗꯧꯔꯤ, ꯆꯠꯈ꯭ꯔꯒꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯊꯔꯣ ꯂꯦꯞꯂꯥꯎ ꯂꯥꯎꯗꯨꯅ, ꯍꯥꯏ ꯅꯪꯅꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯆꯤꯟꯊꯛꯇ ꯇꯥꯔꯛꯑꯗꯕꯅꯤꯀꯣ ꯅꯪ꯫ ꯊꯥꯔꯤꯛ ꯑꯁꯨꯝꯅ ꯁꯧ ꯁꯧ ꯂꯥꯎꯅꯝꯂꯒ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯐꯥꯊꯖꯩ꯫ ꯁꯈꯤꯇꯣꯝꯕꯤꯅ, ꯍꯥꯏ ꯃꯧ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ꯫ ꯊꯥꯔꯤꯛ ꯉꯁꯥꯏ ꯃꯈꯩ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯂꯨꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯆꯤꯛꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯉꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯊꯣꯡꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯏ꯫ ꯑꯋꯥꯠꯄ ꯁꯦꯟꯐꯝꯗꯣ ꯀꯨꯂꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯃꯥꯜꯂꯤ, ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯏꯃꯥ, ꯁꯦꯜ ꯑꯌꯥꯝꯕ ꯑꯃꯁꯨ ꯄꯤꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯩꯗꯤ ꯉꯝꯃꯔꯣꯏ, ꯃꯈꯣꯏ ꯇꯥꯆꯧꯗ ꯍꯥꯏꯒꯦ ꯍꯥꯏꯌꯨ꯫ ꯍꯥꯏ, ꯑꯆꯧꯕꯗꯤ ꯃꯃꯥ ꯑꯩꯅ ꯄꯣꯛꯆꯔꯕꯁꯨ ꯑꯩꯒꯤ ꯋꯥ ꯇꯥꯗ꯭ꯔꯤ, ꯑꯗꯨꯅꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯃꯥꯒꯤꯁꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯃꯨꯛꯁꯨ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯉꯝꯗ꯭ꯔꯦ, ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯦꯗꯅ꯫ ꯅꯪꯅꯕꯨ ꯀꯌꯥꯝ ꯍꯣꯠꯅꯗꯅ ꯅꯄꯥꯝꯗ ꯊꯩꯒꯩ ꯊꯩꯔꯒ? ꯏꯃꯥ, ꯑꯗꯨꯝꯅꯒꯥꯗꯤ ꯕꯗꯅꯥꯝ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯉꯁꯤ ꯐꯥꯎꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯂꯟꯁꯣꯠꯄꯤ ꯃꯧ ꯅꯍꯥꯒꯤ ꯃꯤꯡꯊꯣꯜ ꯐꯥꯎꯕ ꯐꯪꯂꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯒ ꯇꯧꯒꯦ ꯇꯧꯔꯒ ꯃꯅꯥ ꯊꯥꯗꯕꯒꯤ ꯊꯕꯛꯇꯣ ꯇꯧꯕꯤꯔꯛꯀꯅꯨ ꯏꯃꯥ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯔꯤꯛ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯁꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯃꯧꯅ ꯇꯧꯔꯒ ꯐꯠꯇꯦ ꯍꯥꯏꯕ, ꯃꯆꯥꯅ ꯇꯧꯔꯒꯅ ꯏꯌꯥ ꯌꯥꯕ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯕꯨ ꯑꯣꯠꯀ꯭ꯌꯥꯎꯅ ꯑꯣꯠꯂꯤꯕ꯭ꯔꯥ ꯈꯪꯗꯤꯌꯦ꯫ ꯍꯥꯏ ꯃꯧ ꯆꯤꯡꯒꯟꯕꯤ, ꯅꯅꯦꯝꯗ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯨꯆꯣꯅ ꯅꯄꯥꯝꯗꯒꯤ ꯇꯥꯛꯂꯛꯄ꯭ꯔꯣ? ꯊꯥꯔꯤꯛ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ, ꯏꯃꯥꯒꯤꯗꯨꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦꯗ꯫ ꯅꯆꯥꯅꯨꯄꯥꯁꯤꯡꯅ ꯁꯥꯎꯔꯀꯥꯟꯗ ꯅꯨꯄꯤ ꯐꯨꯕ ꯉꯥꯡꯕꯗꯤ ꯌꯥꯕ, ꯑꯗꯨꯒ ꯃꯧꯅ ꯅꯣꯡ ꯐꯥꯗꯣꯛ ꯄꯦꯟꯗꯕꯒꯤ ꯆꯤꯟ ꯈꯨꯝꯕꯅ? ꯏꯃꯥ ꯏꯄꯥꯅ ꯋꯥꯔꯛꯇꯦ ꯍꯦꯛꯇ ꯍꯥꯏꯕꯤꯕ, ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯌꯦꯡꯒꯗꯕ ꯅꯠꯇꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯔꯤꯛ ꯁꯥꯎꯅ ꯆꯪꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯅ ꯄꯨꯗꯨꯅ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯁꯦꯟꯗꯣꯏꯁꯤꯡ ꯑꯗꯨ ꯄꯤꯈꯠꯂꯛꯇ꯭ꯔꯕꯗ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯗꯣꯏ ꯊꯧꯕ ꯂꯥꯛꯄ ꯃꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯃꯟꯂꯝꯃꯤ꯫ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗ ꯇꯣꯝꯆꯥ ꯃꯥꯅ ꯁꯦꯜꯁꯤꯡ ꯑꯁꯤꯒꯤ ꯂꯤꯈꯨꯟ ꯍꯪꯂꯕꯁꯨ ꯊꯧꯕ ꯍꯦꯟꯃꯜꯂꯛꯄꯅ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯗꯨꯃꯛ ꯐꯨꯕ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯍꯦ, ꯅꯪꯁꯦ ꯃꯧ ꯅꯍꯥ ꯂꯝꯁꯣꯠꯄꯤ ꯍꯥꯏꯕꯗꯣ ꯅꯪ ꯑꯣꯏꯗꯣꯔꯕꯅꯤ꯫ ꯇꯧꯔꯅꯨ ꯍꯥꯏꯕ ꯊꯕꯛꯇ ꯅꯪꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯇꯧ, ꯑꯗꯨꯅꯗꯤ ꯊꯣꯛꯏꯕ ꯁꯦꯟꯊꯣꯛ ꯑꯁꯤꯒ ꯄꯨꯁꯤꯟꯕꯅ ꯍꯦꯜꯂꯤ꯫ ꯑꯗꯨꯅꯅꯦ ꯉꯁꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯤꯕꯁꯤ꯫ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯆꯧ, ꯁꯦꯜꯁꯤꯡ ꯑꯗꯣ ꯑꯩꯅ ꯏꯄꯥꯝꯗ ꯊꯩꯕꯗꯤ ꯅꯠꯇꯦꯗꯅ, ꯏꯃꯨꯡꯁꯤꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤꯗꯃꯛꯇ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯅ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯁꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨꯅ ꯑꯗꯨꯛ ꯍꯥꯛꯅ ꯑꯔꯥꯟꯕ ꯁꯤꯕꯤꯕ? ꯍꯥꯏ, ꯅꯪ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯨꯅꯨ꯫ ꯑꯆꯨꯝꯕ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ? ꯅꯣꯏꯈꯛꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯁꯦ꯫ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯛꯄ ꯑꯩꯗꯤꯅꯦ, ꯂꯟꯁꯣꯠꯄꯤ, ꯑꯋꯣꯠ ꯑꯄꯥ ꯁꯥꯕꯤ ꯃꯤꯡꯊꯣꯜ ꯑꯃꯁꯨ ꯐꯪꯖꯔꯦ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗ꯫ ꯊꯥꯔꯤꯛ ꯄꯦꯟꯗꯅ ꯀꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯕꯅ ꯍꯜꯂꯛꯇꯨꯅꯁꯨ ꯃꯍꯥꯛ ꯃꯄꯥꯝꯗ ꯂꯩꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯒꯤ ꯃꯇꯦꯡ ꯅꯤꯔꯒꯦ ꯈꯟꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ, ꯏꯆꯦ, ꯏꯕꯥꯏꯍꯣꯏꯒꯤꯗꯨꯗꯤ ꯍꯦꯟꯃꯜꯂꯤ, ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯊꯪꯖꯤꯜꯂꯦ, ꯑꯩ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯕ꯭ꯔꯥ? ꯁꯥꯔꯨꯅꯨꯗ, ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯑꯁꯤꯈꯛ ꯅꯈꯣꯏꯅ ꯅꯆꯦ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯤꯌꯨ, ꯃꯁꯤꯗꯒꯤ ꯑꯩ ꯈꯔ ꯂꯤꯈꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ꯫ ꯊꯔꯣꯅ, ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯅꯧꯄꯥꯁꯤꯡꯗ ꯍꯥꯏꯅꯤꯡꯉꯤꯕꯣ? ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗꯣ ꯑꯗꯨꯗ ꯑꯩ ꯂꯨꯛꯃꯥꯏ ꯄꯥꯟꯗꯨꯅ ꯄꯣꯠ ꯌꯣꯜꯂꯒꯦ, ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯑꯩ ꯁꯦꯟꯗꯣꯏ ꯐꯥꯎꯕꯗꯤ ꯏꯟꯈꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ, ꯑꯗꯨꯒ ꯃꯔꯨꯞ ꯑꯃ ꯌꯥꯎꯁꯤꯜꯂꯒ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯃꯤꯒꯤ ꯁꯦꯜ ꯃꯄꯨꯝ ꯇꯣꯜꯂꯤꯕꯁꯤꯡꯁꯦ ꯑꯃꯃꯝꯇ ꯁꯤꯡꯕ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯅꯅꯦꯝ ꯑꯐꯕꯤꯗꯨꯅ ꯃꯧ ꯅꯍꯥꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯃꯀꯦ ꯁꯦꯝꯃꯤ, ꯑꯔꯥꯛꯄ ꯅꯨꯄꯥ ꯐꯥꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯆꯥꯗ ꯕꯗꯅꯥꯝ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯃꯗꯨꯗꯨꯒ ꯍꯥꯏꯔꯛꯁꯅꯨ, ꯏꯃꯥ ꯂꯩꯔꯤ, ꯅꯅꯦꯝꯗꯣ ꯐꯖꯅ ꯏꯃꯥ ꯇꯧꯒꯦ꯫ ꯏꯆꯦ, ꯐꯔꯦ,
ꯑꯗꯨꯗꯤ ꯂꯨꯛꯃꯥꯏ ꯄꯥꯟꯕꯒꯤ ꯁꯦꯜꯗꯣ ꯍꯣꯔꯦꯟ ꯅꯆꯟꯅꯨꯄꯤꯗꯒꯤ ꯂꯧꯍꯧꯔꯣ ꯑꯩ ꯍꯥꯏꯔꯝꯃꯒꯦꯀꯣ ꯇꯣꯝꯕꯁꯨ ꯋꯥꯁꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯔꯤꯛ ꯃꯄꯥꯝꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯛꯇꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯁꯈꯤꯇꯣꯝꯕꯤ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯂꯛꯇꯦ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯊꯥꯔꯤꯛ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯔꯕꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯊꯤꯔꯛꯂꯝꯃꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏ ꯏꯁꯨꯁꯦ ꯑꯩꯒꯤ ꯀꯥꯗ ꯂꯩ ꯎꯆꯦꯛꯅ ꯃꯀꯣꯟ ꯆꯪꯉꯝꯗꯥꯏꯒꯤ ꯃꯆꯥ ꯊꯤꯕꯗꯣ ꯍꯧꯔꯛꯑꯕ ꯊꯥꯔꯤꯛ ꯇꯥꯔꯗꯨꯅ ꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯕ ꯇꯜꯂꯗꯨꯅ ꯈꯨꯃꯝꯗ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯕꯨ ꯄꯣꯠꯁꯤꯟꯗꯨꯅ ꯊꯥꯔꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤ ꯃꯝꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯇꯣꯝꯆꯥꯁꯨ ꯍꯜꯂꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯃꯈꯣꯏ ꯇꯥꯆꯧ ꯃꯅꯤꯡꯒꯤ ꯈꯣꯡꯉꯥꯝꯕꯨꯟꯗ ꯏꯁꯤꯡ ꯑꯁꯥꯕ ꯊꯝꯃꯝꯕꯅꯤ ꯈꯣꯡ ꯈꯨꯠ ꯑꯗꯣ ꯍꯥꯝꯗꯣꯛꯄꯤꯔꯣ ꯑꯩ ꯆꯥꯛ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯑꯉꯥꯡꯗꯨ ꯄꯣꯅ ꯄꯣꯅ ꯊꯕꯛ ꯇꯧꯔꯤꯔꯣ ꯏꯃꯥꯗ ꯄꯥꯏꯍꯟꯕ ꯌꯥꯗ꯭ꯔꯣ ꯌꯥꯅꯤꯗ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯂꯧꯕꯤꯔꯤꯅꯤ ꯐꯔꯦ ꯐꯔꯦ ꯆꯥꯛꯇꯣ ꯊꯤꯔꯝꯃꯣ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯕ ꯉꯁꯤꯗꯤ ꯌꯥꯝꯅꯁꯨ ꯋꯥꯏ ꯇꯧꯔꯤꯁꯦ ꯊꯥꯔꯤꯛꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯤꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯔꯣꯛ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯆꯥꯛ ꯆꯥꯕ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯊꯥꯔꯤꯛ ꯋꯥ ꯉꯥꯡꯂꯛꯏ ꯊꯥꯔꯤꯛꯅ ꯃꯈꯣꯏ ꯇꯥꯆꯧ ꯏꯃꯥ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯀꯦ ꯀꯔꯤ ꯋꯥꯅꯣ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯆꯧꯕꯁꯤꯗ ꯑꯩ ꯄꯣꯠꯐꯝ ꯑꯃ ꯄꯥꯜꯂꯒꯦ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯜꯁꯤꯡ ꯑꯁꯤꯒꯤ ꯁꯦꯟꯗꯣꯏ ꯑꯗꯨ ꯏꯟꯈꯠꯂꯒꯦ ꯑꯗꯨꯒ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯔꯒ ꯁꯦꯂꯦꯞꯁꯤꯡꯁꯦ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯁꯤꯡꯀꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯄꯣꯠꯐꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯁꯦꯜꯅꯤ ꯑꯗꯨꯒꯤ ꯁꯦꯜꯗꯨ ꯅꯪ ꯑꯃꯨꯛ ꯄꯨꯁꯤꯜꯂꯨꯔꯕꯣ ꯏꯃꯥ ꯑꯩꯁꯦ ꯌꯥꯝꯅ ꯄꯨꯕ ꯍꯩꯕꯤ ꯑꯣꯏꯅ ꯎꯕꯤꯒꯅꯨ ꯄꯨꯟꯁꯤꯗ ꯇꯧꯔꯛꯄ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯒꯤ ꯈꯟꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯇꯧꯔꯨꯕꯒꯤ ꯏꯃꯥꯅ ꯑꯗꯨꯛ ꯐꯠꯇꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯍꯦꯟꯅ ꯍꯔꯥꯎꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏ ꯌꯥꯔꯦ ꯄꯣꯠꯐꯝ ꯑꯃ ꯄꯥꯟꯕꯒꯤ ꯁꯦꯜ ꯑꯃꯨꯛ ꯆꯪꯗꯣꯏꯅꯤ ꯑꯗꯨꯅ ꯀꯝꯗꯧꯕ ꯉꯁꯥꯏ ꯏꯄꯥꯝꯂꯣꯝꯗ ꯆꯠꯂꯨꯏ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯅ ꯇꯧꯔꯒꯦ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯍꯧꯗꯣꯛꯑꯒꯦ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧ ꯉꯁꯤ ꯐꯥꯎꯕ ꯇꯣꯝꯆꯥꯒ ꯊꯥꯔꯤꯛꯀꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄꯗ ꯅꯨꯄꯤ ꯃꯥꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯆꯣꯞꯇꯅꯕ ꯑꯃꯗꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡꯒꯤ ꯄꯨꯔꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯁꯤ ꯅꯣꯡꯃꯇ ꯇꯣꯝꯆꯥꯅ ꯊꯥꯔꯤꯛꯀꯤ ꯃꯐꯝꯗ ꯍꯪꯂꯝꯗꯦ ꯑꯁꯨꯝ ꯇꯧꯅ ꯊꯥꯔꯤꯛ ꯄꯣꯠꯐꯝ ꯄꯥꯟꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯅ ꯊꯛꯅꯅꯕ ꯀꯌా ꯑꯃ ꯁꯦꯝꯗꯨꯅ ꯌꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯊꯥꯔꯤꯛꯀꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯍꯦꯟꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯆꯪꯅꯩ ꯑꯅꯝꯕꯅ ꯃꯇꯝ ꯈꯔ ꯐꯝꯕ ꯑꯁꯤꯗ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯈꯔꯗꯤ ꯁꯤꯡꯕ ꯉꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯍꯦꯟꯅ ꯊꯤꯅ ꯇꯝꯕꯤꯕꯅ ꯊꯥꯔꯤꯛꯅ ꯍꯣꯠꯅꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯄꯨꯊꯕ ꯑꯣꯏꯔꯛꯂꯝꯃꯤ ꯃꯇꯩꯃ ꯑꯃ ꯑꯣꯏꯔꯨꯕꯅ ꯊꯣꯡꯕꯒꯤ ꯁꯦꯜꯁꯨ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯆꯥ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕꯅ ꯐꯅ ꯃꯅꯦꯝꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯉꯥꯡꯂꯒꯁꯨ ꯑꯗꯨꯃꯛ ꯍꯣꯠꯅꯕꯤꯔꯝꯃꯤ ꯃꯔꯛ ꯑꯁꯤꯗ ꯇꯣꯝꯆꯥ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯁꯦල් ꯈꯔ ꯑꯗꯨꯃꯛ ꯇꯥꯟꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯗꯨꯅ ꯂꯩꯔꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯁꯦꯟꯗꯣꯏ ꯊꯧꯔꯤ ꯁꯦꯂꯦꯞ ꯊꯧꯗꯨꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯝꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯈꯣꯏꯕꯤꯅ ꯍꯥꯏ ꯊꯥꯔꯤꯛ ꯃꯧ ꯅꯍꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛꯅ ꯆꯤꯟꯊꯤꯔꯤꯕꯗꯣ ꯀꯩꯒꯤꯅꯣ ꯍꯥ ꯅꯪ ꯑꯩꯒꯤ ꯁꯦꯜꯗꯨ ꯆꯍꯤ ꯀꯌꯥ ꯍꯥꯠꯀꯦ ꯍꯥꯏꯕꯅꯣ ꯏꯆꯦ ꯑꯩꯅ ꯄꯣꯠꯐꯝꯁꯤꯅ ꯐꯪꯉꯛꯄ ꯁꯦල් ꯈꯔꯗꯨꯅ ꯏꯆꯦꯒꯤ ꯁꯦꯟꯗꯣꯏ ꯑꯗꯣ ꯍꯨꯜꯂꯛꯀꯦ ꯃꯔꯨꯞ ꯑꯃꯁꯨ ꯌꯥꯎꯅꯅꯕ ꯇꯧꯔꯤ ꯑꯗꯨꯅ ꯐꯪꯂꯒꯗꯤ ꯑꯩ ꯏꯆꯦꯒꯤ ꯁꯦꯂꯦꯞ ꯑꯗꯣ ꯏꯟꯈꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯤꯅꯤ ꯅꯪꯅ ꯅꯆꯤꯟ ꯊꯤꯗꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯍꯥꯠꯂꯕꯅꯤ ꯑꯩ ꯅꯪꯕꯨ ꯊꯥꯖꯗꯦꯅꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯃꯥꯡꯗꯅ ꯇꯣꯛꯁꯅꯨ ꯅꯪꯕꯨꯗꯤꯅꯦ ꯅꯃꯥꯏꯗꯣ ꯍꯥꯏꯒꯠꯄ ꯉꯝꯗꯅꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤꯗꯨ ꯊꯥꯔꯤꯛꯀꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯛꯂꯝꯃꯤ ꯊꯥꯔꯤꯛ ꯃꯥꯁꯨ ꯃꯁꯥꯅ ꯂꯥꯟꯖꯔꯨꯕꯅ ꯃꯈꯨꯠ ꯑꯗꯨ ꯍꯜꯂꯝꯗꯦ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯒ ꯃꯤꯕꯨ ꯍꯦꯛꯇ ꯐꯨꯔꯤꯁꯤꯕꯣ ꯈꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯗꯣꯛꯍꯜꯂꯝꯃꯤ ꯍꯥꯏ ꯏꯕꯦꯝꯃ ꯐꯅ ꯁꯦල් ꯇꯣꯜꯂꯒꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯍꯦꯛꯇ ꯃꯤꯒꯤ ꯏꯖꯠ ꯈꯣꯡꯒꯣꯏꯅꯕꯁꯤꯗꯤꯅꯦ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯒꯤ ꯁꯦꯜ ꯈꯔꯗꯨꯒꯤꯗꯃꯛ ꯏꯆꯦ ꯍꯣꯏꯅ ꯃꯁꯤꯗ ꯌꯥꯎꯔꯛꯑꯣ ꯍꯥꯏꯗꯤ ꯐꯨꯒ ꯌꯥꯎꯅ ꯐꯨꯔꯤꯕꯅꯤ ꯈꯪꯉꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯩꯕ ꯀꯣꯕꯤꯂꯩꯗꯨ ꯂꯧꯈꯠꯇꯨꯅ ꯊꯥꯔꯤꯛꯇ ꯊꯣꯝꯃꯗꯨꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯍꯩꯃ ꯍꯩꯃ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯅꯦ ꯑꯁꯤꯗꯤ ꯁꯈꯤꯅ ꯊꯥꯔꯤꯛ ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯣ ꯁꯣꯛꯇꯦꯗ ꯏꯆꯦ
Sakhina nade nangbu asigi hingchabi sigi sel kayam tolurageba asuk thina ikaiba piramisibo iche inaw nupa ama leibado magi langfaida chatuna karbar tawbugi achangba senpham ado pirubagini madu singkhatpasu ngamdabagini napuruba tomchadi khangbro khangi khangabasu kari kamai tawsige nongmata haide inemna nganga akanda aina khumuraga khaktani aibu chaiba hairisi mana kaisu khandradi magi manaw nupani mana thokpa tawjani chana thaknanabasu mana ngamnanaba pusalakchani nupi sina wana ngamnanaba chenbado mahakna khandrabadi thengsu thengi nangna tawrisi iche hoine nangbu yumda thinbiyuro asi hainaringai talaktuda Sakhitombi masu thoibibu pamduna laklami Sakhitombina hai ijat punamak loiredana nangna lansotbi oibadagi ima aina lansotbi oiribase imung adugi natabro nangi nachanupa atomba adugi senphamsing piba ngamnanaba hotnaba natro chatkini ai ngasi ipamda aina leichaba kanda kamdaugi yengo asi haiduna thari angang adu Sakhitombidagi laurami chatko nang leibadagi pumnamakse mangi chakro ichaga aiga nungaina lehauge Sakhitombi mahak minungsi machet ama phawba leite pikliba masu amadi naha oiriba mamau tharik na mapamda chatkiba adu phawbada thengni mamne haina phawba khamlamde makhoi singi matawa adu ketuki amadi Sakhi tingak yingduna lehawi Sakhitombi na haifet yenglamduna chatkre ketukina iche manim sidi mata amani ni he mamau nupise suknong nungsiram pusila ikai harauba midani masi awoiba nungaitine tharikse Tharik asum tapna kap tuna lakpana mapam yaure tapna konthong adumdagi changlaklami tharo sumang aduda phamduna leibani macha tomba mamauga punna konthongdagi nupi ama angang pamduna changlakpa aduda ngahak haifeti yengje munna yengbada macha Tharik oiramba aduda tharona hai tomba thasana asidi nachega isu thoibagani ni kaino tawrei sibo mai tiktuna leiramba tomba machebu ubuda pakhana chensilli tombana iche kaino tawrei sibo asi haiduna thoibibu lauduna mana amuk pammi Tharik madi lapna lakpana masadu wabana padak tari tharona hai mau nanamase ibani tawduna phamungda amta thangjinsi hayingne kari maramgino haibado hangasi hoima asi haiduna Tharikpu makhoi anina sauduna imungda pushinbirai nongalaba matamda machada wa hanglage haiduna tharonga sigi oinadi ma tumina laisinkhre ayuk angan bani Tharik na thokiba singi wari mamutta na tamlaba matungda tomba amadi tharodi saubana mana paiba yaramde tharona asuk usittaba tomchadi tokpu tokro magi manimduni mi aina hana warak toisi asuk thengkraba matam aduda khatna saunabagibu asigumba thabak asibu tawba haunabra haibanida mamausiga masu apikpasiga asuk lapna chatlo haidune hekta thara ibanine ima kari tawsige haibado tanasi icheda asuk yamna usidabasidi henmali chaini bani maru oina ibaido ma hana waraga phagadabani mana nupa ama oina magi nupi angang amadi imung manung ado yengsindabaini adudi kaidawsige ima tadado soidana inamabu kawba lakani maduda aikhoina hainingbado haihorasi mathanda laagana ineduga lakmino haikra lori khulgi machin chatpa ine suko ho yawhalaga aroiba oina wa amadi sana thoorasi hoi adumne hekta tawrasi asumna numit 10 leira phawbada tomcha magi nupi amadi machabu kawba laklamde hai tomcha mauna chakrido sumaina sum leinaba yaba natine khangdida ima aisu chatuna kawdawsu yam tale khangde adumadi nangna khalaga tawro ima sune hayengdagi magi potphamdo yam sitli haibani ima oina phamuragi hoima chatkriba mamong nupi amadi masu adugidi kari suminungsi leitabagumna makhoigi kanaba adu khakni makhoina uriba taibang miyoiba amana hingliba amadi mibu nungsiba sariba asi masa masagi kanabagi damaktani nungthil talak aduda nungsi thombi ado hatho tharogi yumtamna laklami ine ho ine tharoga Tharika su thoraktuna nungsi thombi kaidawre ine iche Tharik hoigi ima duna
Kaithel achobado iche tharikta sel singba ngamdabadagi mapam chakre. Aduna hanubi mana sel singse singba ngamdanaba potpam phamba thora ini haina santo auri. Manadi aise kanano khangdabani. Thangnana potpam phamliba nupi aduda sariba warido. Aiso ahanbadadi iche thariki wa malamde. Adubu aikhoi khunga panduna ngangakpa aduda khangakpani. Tharo asawba pumbalo sinduna. Nusitombi. Nasine yumasida hala aga leirabanina haiba yarina panghaida hairibani. Ine phajana chatuna wari sanabi. Natradi ichegi mingja solakani. Aikhoi iche se piingaidagi asum loinarakpanina. Ichegi pukchel so mayek sengna khangi. Ine adudi ayamu chatlage ko. Phare phare. Chalo chalo. Ine sum laihaurage. Nusitombi su chatkre Tharona. Ibema nangi nanimse mi ontokno usit khidreda. Ima potphamdo aigi mingda laibani. Aina chatuna potphamdo phamba yaroi haina thingani. Adubu karamnano potphamdo lauba horakpada kaithel aduda phaminariba aikhoi maselgi marakta warib ama launei. Potpham ase hana phamliba mi aduga ayaba oinaduna lakminaduna potphamado sinaraba matungda phamgadabane haina warib ama launaduna laibani. Ado imana soidana oidaba ma haizilamgani. Phare phare adudi ima icha horene hekta chatlasi. Nungthilgi matamni Tharo amadi tharik laklamni kaithel achauba aduda tharik magi potpham aduda changsinduna. Ima nangdi aduda kaidoriba. Kaino udraba toisibo imau ibemana chakrabanina sendoi mayam ado hunba ngamnanaba imana hotnariba. Asuk kuina aina yumduda leiramba matamda nongmata susega maiga tanadraga ngasida thabak phaba imungi khanba saduna aibu mimangda yolibanine. Hai sakhi nangne icha sigi yenglaga nakhoibu khanjaba mayam asida wangang thoktana leibani hendi henmalabani na khoise. Hera Tharo ini imaugi wani nang yausilakanu. Ho nangi na mokse aigi na icha nupini chatnaba mina taba yaba wasu khara ngangune nang. Tharik nang ine ketoki mafam asida aigi ayaba yaudana aigi potpham asibu kanagumba amata phamhanbiganu. Ketoki na khangde ni he aikhoidi nanemna nangi ayaba yawi haibaduda tawbani. Ho phare phare nang laktuna hairabani nang lakjiba phawbadi kanamata phamhallaroi. Adoine potpham sibu pama mi leiradi ayon thokjarage inena khita sembiro. Sakitombina madu yaba nate potpham se aina laugani nangna pamliba selado aina pigani. O ichalibe madi thauna yamna phaida nakhoigi imungi hotnabada icha nupi ase lansot pi mingthol chu pibiba aduga hojikna namongno waraba matamda manem ama oin khita su yengdam aduga hojikna potpham su launiba. Ikai babu ontokna khangkhidrene aiga oirabadine laikrakta changaga laikhrani. Ima ngangnaruranu chalasila. Tharik ketokida onsinduna iche aina haibado adukak soidanaba sinbiyu. Ketokina iche Sakitombiya potpham ase hogaipiyu warepki matung inane tawdaba yadaba oibana aikhoi niyom lana thabakse tawjaningde. Sakitombi mayamangda ikaiba kaubana wa kariso hairamda sauna chatkre. Numidangi matamni Sakitombi chaksangda chak thongli. Tomcha su thabak halaklamni Sakitombina. Image achauba imaga wari amata sasi. Kaiwa noima atai kaisu nate ngasai tharik la amduna potpham phamba yaroi haiduna potpham su thingjingkre. Ado nangbu imauga isugado kauba chatlaroi hairu. Ima aisu chatkedi khanbani. Phajana wari amati sadokpa pamlabani. Tonsilamliba sel mayam sisu kari kamdauba haibadu. Phare phare hangchitto ima icha punna chatlurasi adugane hekta haiba haibaduni. Nongmanini gi matungdani Sakitombiga Tomchaga Tharik hoigi yumda laklam. Makhoi ani lakba adu Tharona urabani. Matang chana tombusu yumda leiba oirami Tharona. Hai Tharik atomba launi he mi laene. Tharik thasana amadi tomba imungdagi thoklaktuna makhoi punna phaminare. Tharona. Hai Tomcha karigino
ꯑꯩꯈꯣꯏ ꯊꯥꯔꯤꯛꯀ ꯅꯪꯒ ꯈꯠꯅꯔꯒ ꯍꯜꯂꯛꯏꯁꯦ? ꯇꯣꯝꯆꯥꯅ ꯏꯃꯥ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯃꯥ ꯌꯥꯗꯦ, ꯁꯦꯜ ꯄꯨꯔꯨꯅꯨ ꯂꯩꯇ꯭ꯔꯦ ꯇꯣꯛꯑꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯊꯥꯔꯤꯛꯅ ꯃꯈꯣꯏ ꯇꯥꯆꯧꯒꯤꯁꯤꯗꯤ ꯏꯃꯥ ꯍꯣꯏ ꯊꯣꯝꯕ ꯍꯣꯏꯕꯨ ꯀꯟꯈꯠꯄꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯈꯪꯗꯕ꯭ꯔꯥ ꯏꯃꯥꯅ ꯇꯧꯕ ꯃꯌꯥꯝꯗꯣ, ꯊꯣꯝꯕꯒꯤ ꯁꯦꯜ ꯄꯤꯗ꯭ꯔꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯕ ꯆꯩꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯪꯅ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯐꯥꯎꯕ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯎꯕ ꯑꯩꯅ ꯑꯗꯨꯝ ꯑꯔꯥꯟꯕ ꯇꯥꯖꯕ꯫ ꯕꯦꯝꯃ ꯉꯥꯏꯈꯣ, ꯏꯃꯥꯅꯦ ꯇꯣꯝꯆꯥꯗ ꯋꯥ ꯈꯔ ꯍꯪꯈꯤꯒꯦ꯫ ꯇꯣꯝꯆꯥ, ꯑꯩꯈꯣꯏ ꯊꯥꯔꯤꯛꯅ ꯄꯨꯁꯤꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯤ ꯀꯥꯏꯗ ꯁꯤꯖꯤꯟꯅꯩ? ꯑꯩꯈꯣই ꯊꯣꯝꯕꯒꯤꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯗꯅ ꯄꯨꯊꯣꯛꯄ ꯂꯧꯊꯣꯛꯄ ꯂꯣꯏꯔꯒ ꯁꯤꯡꯉꯝꯗꯥꯏꯗ ꯏꯆꯥꯕꯨ ꯂꯝꯁꯣꯠꯄꯤ ꯃꯤꯡꯊꯣꯜ ꯄꯤꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯊꯥꯔꯤꯛꯅ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯅꯨꯃꯤꯠ ꯊꯥꯁꯤꯅ ꯈꯪꯕ ꯑꯣꯏꯁꯅꯨ ꯃꯃꯥ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯉꯥ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤꯗꯤ ꯅꯥꯃꯩ ꯇꯥꯈꯠꯇꯨꯅ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯈꯣꯏꯗ ꯊꯣꯡꯗꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯣ? ꯇꯣꯝꯆꯥ ꯑꯃꯗꯤ ꯁꯈꯤꯇꯣꯝꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯊꯔꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗꯁꯨ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯈꯨꯝꯐꯝꯁꯨ ꯂꯩꯇꯕꯅꯤ꯫ ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯨꯒ ꯁꯈꯤꯇꯣꯝꯕꯤ, ꯅꯪꯁꯨ ꯅꯨꯄꯤꯅꯤ, ꯐꯅ ꯅꯪꯅ ꯄꯣꯛꯇꯕ ꯅꯆꯥ ꯅꯤꯉꯣꯜ ꯅꯠꯇ꯭ꯔꯕꯁꯨ ꯌꯨꯝ ꯑꯗꯨꯒꯤꯗꯤꯅꯦ ꯅꯆꯥ ꯅꯨꯄꯥꯅ ꯂꯧꯕ ꯅꯃꯧ ꯅꯨꯄꯤ, ꯑꯄꯤꯛꯄ ꯅꯁꯨ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯐꯅ ꯈꯠꯅꯔꯦ ꯁꯥꯎꯅꯔꯦ, ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯉꯦ ꯍꯥꯏꯔꯒꯁꯨ ꯅꯪꯅ ꯃꯅꯦꯝ ꯑꯃ ꯑꯣꯏꯗꯨꯅ ꯄꯨꯝꯅꯃꯛ ꯇꯦꯝꯁꯤꯟꯗꯨꯅ ꯋꯥꯇꯦꯝꯒꯗꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗꯤ ꯅꯠꯇꯗꯨꯅ ꯏꯆꯥꯕꯨ ꯊꯦꯡꯂꯕ ꯀꯥꯟꯗ ꯃꯊꯟꯇ ꯊꯥꯗꯣꯔꯛꯏꯕꯗꯨꯕꯨ ꯅꯪ ꯏꯆꯥꯒꯤ ꯃꯅꯦꯝ ꯑꯣꯏꯕꯒꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯌꯦꯡꯕꯒꯤ ꯋꯥꯅꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯉꯁꯥꯏꯅ ꯅꯪꯕꯨ ꯏꯈꯨꯠ ꯑꯁꯤꯅ ꯄꯦꯟꯅ ꯐꯨꯔꯝꯒꯗꯕꯅꯤ꯫ ꯏꯆꯥꯅ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯀꯥꯏꯕ ꯅꯪꯕꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ, ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯒꯤꯗꯃꯛꯇ, ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯐꯤꯖꯦꯠ ꯐꯤꯒꯥꯏꯗꯧꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯃꯥ ꯑꯩꯅ ꯌꯥꯗꯦꯅꯦꯍꯦ꯫ ꯇꯣꯝꯕꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯕꯥꯏꯅ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤꯅꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯄꯨꯒꯗꯕꯅꯤ꯫ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅ ꯌꯨꯝꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯀꯣꯏꯒꯗꯕꯅꯤ꯫ ꯃꯗꯨꯗꯤ ꯅꯠꯇꯦ ꯏꯆꯦꯕꯨ ꯁꯦꯜ ꯄꯨꯕ ꯀꯣꯏꯊꯥ ꯊꯥꯗꯣꯛꯑꯒ ꯅꯨꯡꯉꯥꯏꯊꯣꯛꯂꯦ, ꯑꯗꯨꯒ ꯁꯤꯡꯉꯝꯗꯥꯏꯗꯅ ꯈꯪꯗꯦ ꯅꯪꯗꯤ ꯂꯝꯁꯣꯠꯄꯤꯅꯦꯅ ꯍꯥꯏꯕ꯫ ꯏꯕꯥꯏ ꯄꯪꯎ ꯎꯁꯤꯠꯇꯕꯗꯤ ꯇꯧꯕꯤꯒꯅꯨ, ꯏꯆꯦꯒꯤꯁꯨ ꯃꯧꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩ꯫ ꯏꯃꯥ ꯀꯥꯟꯅꯗꯦ, ꯏꯆꯦꯒ ꯏꯕꯥꯏꯒꯁꯦ ꯈꯥꯏꯗꯣꯛꯅꯍꯧ꯫ ꯏꯆꯦꯁꯦ ꯁꯤꯗ ꯂꯩꯗꯨꯅ ꯃꯣꯏꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤꯔꯨꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯁꯤꯡꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯈꯣꯏꯗꯤ ꯏꯆꯦꯒꯤ ꯃꯄꯥꯟꯅ ꯅꯨꯡꯉꯥꯏꯍꯧꯔꯕꯅꯤ꯫ ꯊꯔꯣꯅ ꯍꯥꯏ ꯑꯇꯣꯝꯕ, ꯅꯕꯥꯏꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯤ, ꯐꯅ ꯂꯥꯜꯂꯕꯁꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯏꯃꯥ ꯍꯥꯏꯒꯦ, ꯅꯪꯗꯤ ꯑꯉꯥꯡ, ꯅꯕꯥꯏꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯒꯅꯨ꯫ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯅ ꯀꯥꯏꯅꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯖꯗꯦ꯫ ꯑꯗꯨꯅꯅꯦ ꯑꯗꯨꯃꯛ ꯂꯩꯖꯁꯅꯨ꯫ ꯅꯆꯦꯁꯦ ꯁꯤꯗ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯍꯜꯂꯁꯤ꯫ ꯂꯣꯏꯔꯀꯥꯟꯗ ꯃꯇꯣꯡ ꯑꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯑꯃꯨꯛ ꯆꯠꯆꯈꯤꯁꯅꯤ꯫ ꯉꯁꯤ ꯊꯔꯣꯒꯤ ꯑꯁꯨꯛ ꯏꯪꯅ ꯇꯞꯅ ꯉꯥꯡꯂꯛꯂꯤꯕ ꯈꯣꯜ ꯑꯁꯤꯅ ꯁꯈꯤꯇꯣꯝꯕꯤ ꯃꯥꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯇꯞꯂꯞꯅ ꯏꯅꯃꯥ, ꯏꯃꯧꯁꯦ ꯄꯨꯖꯈ꯭ꯔꯒꯦ꯫ ꯑꯩꯅ ꯃꯅꯦꯝ ꯑꯃ ꯑꯣꯏꯅ ꯏꯃꯧꯒꯤ ꯑꯋꯥꯕ ꯎꯔꯨꯗ꯭ꯔꯦ꯫ ꯏꯁꯥꯒꯤ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯅ ꯄꯨꯝꯅꯃꯛ ꯑꯩꯅꯅꯤ꯫ ꯏꯆꯥꯒ ꯏꯃꯧꯒꯕꯨ ꯈꯥꯏꯗꯣꯛꯄ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯁꯨꯁꯤꯒꯤ ꯈꯜꯂꯒ ꯃꯃꯥꯡꯗ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯣ ꯉꯥꯛꯅꯔꯁꯤ꯫ ꯏꯃꯥ, ꯑꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯊꯕꯛ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯆꯥ ꯊꯥꯔꯤꯛ ꯑꯃꯗꯤ ꯏꯆꯥ ꯊꯣꯏꯕꯤ, ꯑꯗꯨꯒ ꯄꯨꯝꯅꯃꯛꯄꯨꯁꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯅꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ꯫ ꯉꯁꯤ ꯂꯥꯛꯏꯉꯩ ꯑꯁꯤꯗ ꯊꯥꯔꯤꯛꯀ ꯄꯨꯟꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ, ꯑꯩꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯇꯥꯏ, ꯍꯜꯂꯕꯁꯨ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯂꯒꯦ꯫ ꯐꯔꯦ ꯐꯔꯦ ꯇꯣꯝꯆꯥ, ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯪ ꯉꯟꯇꯥꯅ ꯃꯃꯥ ꯃꯆꯥꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ꯫ ꯑꯗꯨꯕꯨꯅꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯕꯛꯇꯗꯤ ꯑꯣꯟꯊꯣꯔꯛꯎꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯇꯣꯝꯕꯤꯒ ꯇꯣꯝꯆꯥꯒꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯔꯣ ꯉꯁꯤꯗꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯄꯣꯠꯁꯛ ꯑꯃꯈꯛ ꯃꯆꯥ ꯊꯥꯔꯤꯛꯀꯤ ꯃꯐꯝꯗ ꯄꯤꯔꯛꯏ꯫ ꯁꯦ, ꯅꯄꯥꯅ ꯋꯥꯅ ꯇꯨꯡꯁꯤꯟꯖꯔꯝꯕ ꯁꯦꯜ, ꯍꯌꯦꯡ ꯅꯪꯅ ꯆꯠꯈꯤꯕꯗ ꯅꯄꯥꯃꯛꯅꯤ ꯈꯟꯅ ꯄꯨꯒꯣ꯫ ꯑꯗꯨꯒ ꯃꯁꯤꯅ ꯃꯇꯦꯡ ꯑꯣꯏꯅꯗꯨꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯔꯣ꯫ ꯏꯃꯥꯅ ꯃꯥꯡꯒꯣꯜ ꯄꯤꯔꯕꯅꯤ꯫ ꯏꯆꯦ, ꯁꯦ, ꯅꯧꯄꯥꯅ ꯂꯩꯇ ꯂꯩꯇ ꯄꯤꯔꯤꯕ ꯁꯦꯜ ꯑꯁꯤꯅ
ꯏꯆꯦꯒꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯏꯃꯥ, ꯏꯆꯦꯒꯤ ꯑꯇꯣꯝꯕ, ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯎꯕ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ꯫ ꯅꯈꯣꯏꯒꯤꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯍꯌꯦꯡ ꯍꯟꯈꯤꯕꯁꯤꯗꯒꯤ ꯏꯆꯦ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯗꯨꯅ ꯀꯨꯝ ꯑꯃꯒꯤ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯏꯆꯦꯅ ꯏꯃꯥꯒ ꯅꯪꯒ ꯊꯥ ꯁꯅꯥꯒꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔꯗꯤ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯦ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅꯕꯅꯤ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯗꯨꯅ, ꯑꯗꯨꯕꯨ ꯇꯣꯝꯕꯅ ꯅꯨꯄꯤ ꯊꯤꯔꯒꯁꯨ ꯃꯆꯤꯜ ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯊꯥ ꯁꯅꯥ ꯃꯥꯅꯁꯨ ꯃꯅꯝꯃꯕꯨ ꯃꯆꯦꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯕꯗꯤ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ꯫ ꯇꯣꯝꯆꯥ ꯉꯟꯇꯥꯅ ꯂꯥꯛꯇꯨꯅ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯩꯁꯨ ꯑꯃꯨꯛ ꯊꯕꯛ ꯆꯠꯀꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯅꯅꯕ ꯇꯧꯔꯣ꯫ ꯑꯗꯣ ꯇꯣꯝꯆꯥ, ꯋꯥꯈꯜ ꯈꯔ ꯇꯥꯔꯣꯀꯣ꯫ ꯍꯣꯏ ꯃꯥ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯗꯨꯅ ꯊꯥꯔꯤꯛ ꯃꯅꯦꯝ ꯁꯈꯤꯇꯣꯝꯕꯤꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯇꯣꯜꯂꯝꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯁꯤꯟꯃꯤꯟꯅꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫